Akashbani Imphal, R.K Gorani na pau pajari, ahanbada maruoiba pau. Saina yauna laiba kayada COVID positive oibigi sanghen gilagli ba asigi yenglaga kendra na Raija amusu Union Territory singda positive oiba sample sing genome sequencing ki thabo hengana ba paktak pikre. G20 ki mifam gi sem sariba sing amasung Rashtrapati gi Manipur khongsit ki matangda Mukhyamantri na Sabhapati oiduna mifam ama pangthokre amasung Social Progress Index report ta Puducherry Laksatip amasung Goa na Best Performing State amasung Union Territory tare. China, Japan, America, Korea amasung Brazil da COVID positive oibigi sanghen gilagli ba asi yenglaga kendra na Raija amasung Union Territory singda positive oiba sample sing genome sequencing ki thabo hengana ba paktak pikre. Kendra Health Secretary Rajesh na Raija amasung Union Territory singi Chief Secretary sing amasung Hangsial gi Secretary singdi iba chithi amada hai thaurang asin anu variant sing matam chana khangtokpada mateng oigani makna hai thaurang asina Hangsial gi lamda tangai fadaba thabak thorom sing lakhot haubada su mateng oigani Sri Rajesh hai COVID ke positive case king ge sample numit khuding genome sequencing laboratory singda thana bahona gadabani Health Secretary ni hai testing tracking treating vaccine kapa amasung COVID ki niyong na satpa haiba Bharat ki thausil asina COVID-19 laise sandorong na bahona bada ngak thokpa ngamli magna hai Malem ashta COVID-19 na miyam gi Hangsial gi lamda sauna singna duna leiri Sayol amada miyoy la kontra mga hena COVID positive oiri Bharat tana sayol amada miyoy lising amaga sani hena COVID positive oiri Bharat ta COVID vaccine dose koti sani kun hena kaapkre Twitter da wapam asi phongdok la dana Hangsial amasung yaipa yumbal mantri Dr. Mansukh Mandavia na hai vaccination campaign asi leibak sigi taubang amba sakti amasung mapangal adugi praman ni Pradhan Mantri Narendra Modi bu thagat pa phongdok laduna Sri Mandavia na hai maki lusing makada Bharat asi masa mau phaba aso engam thoktaba leibak ama ohenaba thabak kaya paikhatli Manipur da hauji COVID ki active case ani leiri haukiba matam khara asda nauna positive oibigi pau leite positive oibe mi discharge tawa masung sikibigi pau su leite Apun ba positive case lak amaga lising kutra mapan samapan kunithoy ki manung dal lak amaga lising kutra taret satret humudra matoy naba fakre naba phabagi sangsada marpudran pandasmik mari tarukni Raija sta hauji phawda COVID vaccine dose lak kuntra nithoy lising phumnga hena kapkre masigi manungda ahanba dose ta lak tara truk lising nipunipan hena anisuba dose ta lak tara homdoi lising kuntra taret hena amasung precaution dose lak ani lising humudra mapan hena kapkre Kangpokpi amasung Tamenglong Forest Division galoina na District Police Kangpokpi apun ba Kangbo amana Kangpokpi zila gi Saitu Gamfazol Subdivision manung zanba Selsi Khulgi Singmai dalam ekar kun mga da tharamba Popi Pambi Singmang ta hankre Police amusa Forest kimi humudra rom cha thakiba operation adugi matangda Kangpokpi Forest Division gi Divisional Forest Officer N Ganesh na hai Protected Forest ki mafam singda asigumba popi thabagi pa thabak sing asi chatharam labadi ain gi matung ina thabak laukhat kani mak na hai popi thabana samaj ta mangan badana tana akoi be khaldasu sauna singnaba ma oiri Manipur da ngasi 5G launch tawragani Imphal Mukhyamantri gi Secretary ta leiba Cabinet Holder Raija gi Information Technology Bibhag na sindana pangthokpa thaurum amada Mukhyamantri Nongthaman Biren Singhna soft launch of 5G in Manipur hawdok lagani Varana Presidency oidina pangthokka dariba G20 gi mifam gi sem sariba sing matangda Mukhyamantri Nongthaman Biren na Sabhapati oiduna ngarang Mukhyamantri gi Secretary ta mifam ama pangthokre mifam aduda Rashtrapati Draupadi Murmu na Raija sa lakadorib adugi matangdasu wapam kaya khanaki G20 mifam Raija asida su pangthokka dariba asida malem gi leibak singda Raija aski leijariba masak mathum sik uthokpa ngamnaba hona haugani mifam aduda Mantri Singh Chief Secretary DGP amasung makok thongba official sing saruk yaki tabiriba pawasi Akashbani Imphal dagini Economic Advisory Council to Prime Minister na Institute for Competitiveness and Social Progress Imperative na ngarang Raija amasung Union Territory singi Social Progress Index report phongkre
Puducherry Legislative amasung Goa na indexes da Best Performing State amasung Union Territory tare. Best Performing District na Himachal Pradesh ki Shimla amasung Solan amadi Mizoram gi Aizawl na tare. Miyobi ki darkar iba polam sing water and sanitation amasung lainaba yum panghanbada Puducherry Legislative Chandigarh amasung Goa na khwaidagi phajana thabak tawkhi. Kengi Fisheries Animal Husbandry amasung Dairying gi Raja Mantri Sanjeev Baliya na hairi sarkar asna laumi lak yankai henbada hakthengna na natraga nakoina na thabak piri. New Delhi da Pangmising wari sanabada mantri na hai lebak asige naha sing masa maromdom thabak pizaduna mipan tangdanaba sarkar asna thorang kya paikhatle. Mahak na hai Rashtriya Gokul Mission gi makhada iroi san ok yen amasung hamengi farm sing semgatnaba sarkar na khodong saba sing piri. Mahak na hai sa san laying naba mobile veterinary unit lising mariga sahung kunthan toy semgatnaba thorang tawri. Rashtriya Gokul Mission gi makhada lamdam asda phangjaba san sing masa pungana bhona bada hena puning thawgatli. Mahak na hai Maitri Yojana gi makhada naha lising 13 hena thabak phangkre. Ngasi phongwa pause sing maroi pausing gidam haujik Wahengbam Rajesh leire. Rajesh Tagasari Gorani Pausi singi ahan ba lamai da ngasi phongnari ba maru ba pausing di handak ta pangthok ki ba Gujarat National Games amasung North East Games ta takaman phanglakraba sing okpa amasung medal lawrak pa sing da piba incentive hengalagani haina Mukhyamantri na laukthok ki ba pau asina nisin tuhiltu poknapam naharugi tawdang Imphal Free Press Isel Express Morning Bell gi an be headline tawri pawasi Masongnathar Sanalaibak Ireibak Huyelan Pau Sangai Express Manipuri gina ani sube headline tawre MLA Nalini gi mathakta radagi sona file tawrpa petition gi issue frame tawre habisna Huyelan Pau gi ahan be headline tawri Senapati District Hospital gi OPD thingjin kiba District Magistrate na khut thingjila pa habisna Hills Hornbill Express Senapati gi ahan be headline tawri Maugi Miyoi kya Dimapur dagi aeroplane purakre haba pau Sanalaibak amasung People's Chronicle gi ahan be headline tawri pawasi Morning Bell amasung Hills Hornbill Express Senapati gi ani suba headline amasung atei pause singdasu phongba thengnare State ki demanda ENPO na Mikhal boycott tawgaduri Mikhal mamangda warushun purakani thajati haba nephew Rio gi wafam Sangai Express edition animaki ahan be headline tawri pawasi People's Chronicle da ani suba amasung Hills Hornbill Express Senapati dasu headline tore. Manipur gi DGP Dongel na Churachampur Police Station da Imphal khana hangdokre haba pau Manipur Express ki ahanba amasung nisin tuhiltu gi ani sube headline tori. Sakhang da basing na khongman da bom pokhai halamle telepathy da thamlamle PLA ani dagi nongmai bom masak phagale habasna irebaki ahanba headline tori. Rajya Sabha gi MP Sanajawba Laisembana Loktak Pat amasung Kaibul Lamjau Kannaba Sangsatta Pukhakre haba pau ponapam Naharong gi tawdang Imphal Free Press Isel Express ki ani sube headline tawri pawasi atei pau sesing dasu phongba thenare COVID ki case hengalagliba asi yenglaga genome sequence ki thabak hengatnaba kendra rajya amasung Union Territory singda pautak pikre haba pauna Sangai Express English amasung Manipur Mail gi ani sube headline tawri Group C amasung D gi Posting Staff Selection Commission gi khutang da logodabani Congress haiba pauna pongnafam nargi tawdang Irebak amasung Imphal Free Press ki anchor kalam da phongni lamdam sigi naha sing sengatpada ITI na loriba tawdang singthani ngaini Ice Dingo haibisna Isel Express ki anchor kalam da phongni PMAYG gi target kumja lising ani kunmari gi Mars pawda sangdokre haibisna Sanalaibak ki anchor kalam da phongni Pausi sing da phonari ba atei pausing di KCP gi comrade laikidabagi awaba phongdorpa PMGSY phase 1 amasung 2 gi thabak March phawada loisinaba pandam thamli haiba 11 Star Sporting Union Imphal East na Thangjam Bilchandra Maipakpin Ningsing Winners Cup ki champion oire Manga Suba North East Thangta Festival loisingkre Churchill Brothers na Trau FC bu Panjil Taruk amada maithiba piramle haibana chingmasing asini Gorani Thagachiri Rajesh aroi beda maru pau amuk hana China yauna leiba kayada COVID positive oibagi sanghenglagli ba asigi yenglaga kendrana Rajya amsu Union Territory singda positive sample sing genome sequencing hengatna ba poktak pikre G20 mifam gi sem sariba sing amasung Rashtrapati gi Manipur khongchak ki matang na Mukhyamantri na Sabhapati oidna mifam ama pangthokre amasung
Social Progress Index Reporta Puducherry Lakshadweep amasung Goana Best Performing State amasung Union Territory tare. Paulo Jare.